World Earth Day ka mari leinana Wangkhai Kaithel Asangbi da leiba Naharol Sintha Kanglupna sinduna ngasi club asigi akoibada u chara amade lei chara kaya thakre club asigi member amade thaupuba kayana saruk yaduna chathakiba u chara thabagi thorom aduga mari leinana Naharol Sintha Kanglup ke General Secretary Maibam Sarjit na hai Malemgi oina aying asagi khal kaitharakpa amade ising nungsit senglaktaba yauna khudong chataba kaya mayoknariba asida kharadang oirabasu mating oinabagi pandamda u chara thabagi khongthang ase paikhatpani club asigi campus manungda upal wapal kaya thaduna semgat sagatpa asina akoibagi khal kaihandana thambada khajiktang oirabasu mating pangbagi mathakta laikai gi miyamna laktuna mafam asida ngaihak awa pothabadasu chauna mating pangbang gamlagani Aikoi khudingmakna u chara thajinbagi hainabi thamduna akoibagi fivam ngak sennaba hotnabada thaudang yaminase miyam punna thaudang lawminarabade malemgi kanba haibase kaidongnungda oithokloi hainasu mahakna makhatana phongdokhi Masi April ki tang kun gani thoi laba pu nimit insul lising ani ka kun gamanga nimit asida Naharol Sintha Kanglup Wangkhai Kaithel Asangbi art day ka mari leinana club asigi campus manungda u sara amadi laisar sing thabgi thorma pangthukjari haiba thorom asi malemgi oina aying asagi khal kaitharakpa ising nusigi pibam phalaktaba amadi pollution tholokpa asigumba kaya asidagi kitang do orsu kanba ngamgodra haibi wakalun loinana Naharol Sintha Kanglup ki thomi myang punna Naharol Sintha Kanglup ki campus sista u sara thabgi thorma pangthukjari